Hello, hello. Nilamani Kesam, good evening, brother. Nanau ningombam chai kring asi sakpir o. Yani kutol tamzerake, salai oinam pike, hi. Lagi koigi ngasigi live se sound gi karigi mayam tang check to view changbira iba mayam puno putaram nok chari Ravi Shankar chingul chalgi mai kai dagi guloina na ko na playback to bira ka to riba amadi ngasi changbira iba puno makpu na Ravi Shankar chingul chalgi mai kai dagi taram nok chari adu loina na YouTube channel simatanga mayam na nung sibiduna adumna subscribe to biramo amadi share to biramo haibna Ravi Shankar chingul chalgi mai kai dagi nolongna thamjari Wangkai mayum eke, good evening. Nungsi hekta hairege film gi. Nungsi hekta hairege, hai badu sakpir o. Nanau ningombam sound, okay. Herozit moirang tem, da herozit male. Ichan kara fazana sakthar o isai tariye. Thank you. Ai mro herojit tangbirapa thagachari taram nokchari Jegang may sing su chang e. Lebang ning bay sein hana kudol tamzage chai kring asi khan birak liba nanaw ningombam. May kuna sili nanginom dulce may kuna sili nanginom dulce nacha singi chita dagi liptana tarapa may kuna sili Naubi samom itay ay su dayan Devananda sagol sem yamba nairok o maibam itin kaitin imaw nungsiba na loire Thagachari kaitin Birendrajit ngangom luwang keyboard semabo yamba white keyboard se semzare nahan buzarure duga Birendrajit ngangom luwang na madurigi chatki haina khanki nudo mukta sakpiro o yani kudol tamzarake Naubi SH lupa chama gatara kapiri yan hana naubi esa sina chai kring asi se yam pambiru rabra kaino ahan bagi pesa kutha se mong yam tan thare thagachari taram nokchari naubi esa sigi lupa chama tara ahan boina mateng phangbirakpa ado mu thangai thamoi senga thagat phungdokchari Naubi sarai ho ima poknafum ima dom te sakpiro o Jackson ning thauza ichan nang kai ming kai koge
ꯀꯦꯞꯁꯟꯗꯁꯨ ꯏꯖꯕꯅꯦ ꯔꯦꯁꯃꯥ ꯔꯦꯁꯃꯥ ꯀꯧꯖꯩ ꯑꯦꯕꯤ ꯌꯨꯝꯅꯥꯝ ꯑꯦꯕꯤ ꯏꯌꯥꯝꯕ ꯖꯣꯏ 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 ꯏꯅꯥꯎ ꯑꯦꯕꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯏꯅꯥꯎꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯊꯦꯡꯛ ꯌꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯅꯥꯎ ꯆꯪꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯦꯕꯤ ꯌꯨꯝꯅꯥꯝ ꯏꯌꯥꯝꯕꯒꯤ ꯕꯥꯁꯤꯒꯤ ꯁꯨꯔꯗꯣ ꯅꯅꯥꯎꯗꯤ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ ꯕꯥꯁꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯌꯥꯎꯗꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯦꯛ ꯌꯥꯎꯕ ꯈꯔ ꯁꯨꯝ ꯇꯧꯁꯦ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯔꯕꯤꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯃꯇꯪꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯉꯁꯤꯁꯨ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝ ꯁꯛꯅꯥꯏꯔꯕ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯑꯥꯔꯇꯤꯁ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯨꯝ ꯕꯔꯂꯤꯟꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯁꯃꯥ ꯌꯥꯡꯈꯣꯡꯒ ꯑꯩꯈꯣꯏꯅꯤꯒꯤ ꯏꯁꯩ ꯑꯃ ꯉꯁꯤ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯅꯤ ꯏꯁꯩꯁꯤꯃꯁꯨ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯂꯥꯏꯐꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯅꯥꯎꯕꯤ ꯁꯔꯥꯏꯗꯨꯅꯤ ꯄꯩꯁꯥ ꯀꯥꯞꯆꯈꯤꯕꯗꯣ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯅꯥꯎꯕꯤ ꯁꯔꯥꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯥꯎꯕꯤ ꯁꯔꯥꯏꯅ ꯍꯣꯏ ꯏꯃꯥ ꯄꯣꯛꯅꯐꯝ ꯏꯃꯥ ꯈꯟꯕꯤꯔꯛꯈꯤꯕꯅꯤ ꯁꯤ ꯍꯥꯟꯅ ꯁꯛꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯥꯞꯄꯛꯄꯁꯤꯡꯁꯤ ꯍꯥꯟꯅ ꯁꯛꯍꯧꯗꯕ ꯌꯥꯗꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯁꯤꯗꯤ ꯀꯩꯅꯣꯒ ꯑꯊꯥ ꯁꯦꯟ ꯌꯥꯎꯕꯅꯤꯅꯀꯣ ꯊꯣꯏꯕ ꯅꯥꯎꯔꯦꯝꯅ ꯏꯁꯩꯁꯦ ꯄꯩꯁꯥ ꯅꯠꯇ꯭ꯔꯗꯤ ꯁꯛꯇꯕ꯭ꯔꯣ ꯏꯆꯟ ꯄꯩꯁꯥ ꯏꯁꯛꯇ ꯁꯛꯑꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯏꯁꯛꯇ ꯁꯛꯆꯩ ꯐꯥꯗꯕ ꯑꯣꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯐꯥꯕ ꯑꯣꯏꯔꯒꯗꯤ ꯏꯁꯛꯇ ꯁꯛꯆꯩ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯉꯥꯛꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯁꯦꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯒꯤ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯛꯀꯦ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯅꯥꯎꯕꯤ ꯁꯔꯥꯏꯒꯤ ꯏꯁꯩꯁꯦ ꯍꯥꯟꯅ ꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ ꯉꯁꯥꯏ ꯊꯣꯏꯕꯒꯤ ꯏꯁꯩꯗꯣ ꯀꯩ ꯏꯁꯩꯅꯣ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯀꯦꯞꯁꯟꯁꯤꯁꯨ ꯄꯥꯕꯤꯌꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯊꯤꯖꯕꯅꯤ ꯍꯥꯏꯕ ꯇꯣꯄꯤꯛꯁꯤꯗ ꯇꯧꯖꯔꯤꯕ ꯂꯥꯏꯐꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯄꯩꯁꯥ ꯀꯥꯞꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯗꯤ ꯊꯝꯖꯗꯦ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯗꯨꯗ ꯍꯥꯟꯅ ꯍꯦꯛꯇ ꯑꯦꯛꯁꯟ ꯇꯧꯕꯁꯦ ꯑꯁꯤꯃꯗꯤ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯦꯛꯁꯟ ꯍꯥꯟꯅ ꯊꯝꯕꯤꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯇꯧꯕꯅೋ ꯍꯥꯏꯗꯣ ꯍꯥꯟꯅ ꯃꯨꯟꯅ ꯅꯩꯅꯕꯤꯔꯀꯥꯟꯗ ꯅꯩꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯦꯛꯁꯟ ꯇꯧꯕꯒꯤ ꯆꯠꯅꯕꯤꯁꯤꯃ ꯈꯤꯇꯪ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦꯀꯣ ꯊꯣꯏꯕ ꯁꯔꯥꯡꯊꯦꯝ ꯏꯁꯩ ꯀꯌꯥ ꯈꯟꯕꯤꯗꯣꯏꯅꯣ ꯈꯟꯕꯤꯌꯣ ꯁꯣꯏꯗꯅ ꯁꯛꯄ ꯉꯝꯃꯒꯗꯤ ꯁꯛꯆꯒꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯀꯀꯥ ꯏꯇꯤꯟꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯌꯦꯡꯂꯤꯉꯩꯗ ꯏꯟꯁꯥꯡ ꯃꯍꯥꯎ ꯈꯪꯗꯅ ꯂꯣꯏꯁꯤꯜꯂꯦ ꯑꯃꯨꯛ ꯈꯔ ꯇꯧꯔꯛꯀꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯔꯕꯤꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯁꯦꯅꯤꯌꯔ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯍꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯄꯥꯟꯅ ꯉꯁꯤ ꯔꯕꯤꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯅ ꯑꯁꯤ ꯌꯧꯖꯔꯛꯄ ꯁꯤꯡꯖꯃꯩ 360ꯒꯤ ꯌꯥꯝ ꯆꯥꯎꯕ ꯁꯄꯣꯔꯠ ꯑꯃꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯤꯌꯟꯁꯀꯤ ꯅꯨꯡꯁꯤꯖꯔꯕ ꯏꯌꯥꯝꯕ ꯇꯥꯃꯣ ꯔꯇꯟ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡꯅ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯔꯕꯤꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯕ
followers mayam gi mateng nang asi 9K something lejare 10K ro ko matam da kaiguma program matang di pangthok jage khanjari mayam gi minung siga loinana mayam na minung si utpi ra gadi soidana pangthok pangam na basu hona jage hedana thamjari Ibi yumnam ibi na 99 stars thabire damai ebi nam se dum hana dei so dum mateng pangbi bane aduga ngasi su star thabira lepte thagachari damai moirangthem resma amadi ibung animak yengba nungaijei thagachari joy baisan mayum aigi tangang la chinbal na du sakpiro helemba irom guru nice naubi sarai mayam su angam ba mateng tawbiramo thagachari chawba hirom yamba bu hanhana thagachari matam punamakta yamba bu support tawjari thagachari rosita asemcha Ravi Shankar Jingu Laichal se matam sang na leibo ibiu ko thagachari adongi board gi matam sang na leiba ngambo izage duga mayam changbirak liba mayam live se hek changbi baga share tawba ka bigano duga channel sisu subscribe tawbiramo duga Jingu Laichal hariba page Facebook page sisu follow tawshin biramo michak mikhai nai haidana ba mayam na sukan khalak ta baise ma ngasi adum adi mayam na sukan khalak ta ba khalak ta baise khara hana kudon thomjage mayam tabi hoidan thomjage Ibi yumnam ibi iyamba nanaudi ngasisu iyambagi channel save famduna marum amada adum yengzari thagachari kaka nang king khana full support bro and sisters thagachari tamai moirang themna lupatara kapire thagachari nungsinaba herunita se magun khara laibjane
ꯑꯉꯣꯝꯆꯥ ꯃꯩꯇꯩꯅ ꯕ꯭ꯔꯗꯔ ꯏꯁꯩ ꯑꯃꯇ ꯈꯟꯖꯒꯦꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯅꯤ ꯌꯥꯅꯤ ꯈꯟꯕꯤꯌꯣ, ꯇꯥꯅꯤꯡꯕ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ꯫ ꯔꯣꯖꯤꯇꯥ ꯑꯁꯦꯝꯆꯥꯅ ꯔꯦꯁꯃꯥ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯗꯥ ꯑꯖꯤꯠꯀ ꯄꯨꯟꯅ ꯏꯁꯩ ꯁꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ, ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯅꯕ ꯑꯣꯏꯒꯅꯤ ꯈꯟꯖꯩ, ꯌꯥꯔꯒꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯁꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯍꯟꯕꯤꯌꯨ꯫ ꯂꯤꯈꯨꯟ ꯌꯥꯝ ꯈꯪꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ, ꯊꯦꯡꯛ ꯌꯨ, ꯊꯥꯒꯠꯆꯔꯤ꯫ ꯃꯇꯥꯡ ꯆꯥꯕꯗ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯇꯥꯟꯖꯥ ꯄꯤꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ, ꯑꯗꯨꯒ ꯃꯇꯝ ꯉꯥꯏꯕꯤꯌꯨ꯫ ꯊꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯝꯕ ꯋꯥꯍꯩꯅꯤ, ꯃꯇꯝ ꯉꯥꯏꯕꯤꯌꯨ, ꯇꯥꯔꯤꯛ ꯉꯥꯏꯕꯤꯌꯨ ꯀꯥꯏꯁꯦ꯫ ꯁꯣꯏꯗꯅ ꯉꯥꯏꯕꯤꯌꯨ, ꯇꯥꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯂꯧꯖꯔꯛꯀꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ꯫ ꯑꯦꯕꯤ ꯌꯨꯝꯅꯥꯝ ꯑꯦꯕꯤ ꯀꯀꯥꯅ ꯐꯖꯩ, ꯁꯤꯁꯇꯔꯒꯤ ꯚꯣꯀꯦꯜꯁꯨ ꯏꯪꯅ ꯐꯖꯩ, ꯊꯥꯒꯠꯆꯔꯤ꯫ ꯑꯉꯣꯝꯆꯥ ꯃꯩꯇꯩꯅ ꯊꯦꯡꯅꯔꯦ ꯊꯥꯖ ꯅꯪꯒ ꯊꯥꯁꯤ ꯑꯩꯒ ꯍꯥꯏꯕ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇ ꯁꯛꯄꯤꯔꯛꯑꯣ꯫ ꯐꯥꯗꯕ ꯏꯁꯩꯁꯤꯗꯤ ꯈꯣꯡꯉꯒ ꯇꯣꯛꯆꯒꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯁꯤ ꯋꯥꯔꯧꯅꯔꯣꯏꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯔꯟꯕꯤꯔ ꯁꯤꯡ ꯑꯩꯒꯤ ꯇꯉꯥꯡꯂ ꯆꯤꯟꯕꯥꯜꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯆꯕ ꯁꯛꯄꯤꯔꯛꯑꯣ, ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯌꯦꯡꯈꯣꯝ ꯁ꯭ꯌꯥꯝ ꯁꯤꯡ ꯏꯆꯜꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯐꯖꯩ, ꯊꯥꯒꯠꯆꯔꯤ꯫ ꯗꯥꯃꯩ ꯃꯣꯏꯔꯥꯡꯊꯦꯝꯅ ꯔꯦꯁꯃꯥ ꯑꯃꯗꯤ ꯏꯕꯨꯡ ꯃꯊꯪꯗ ꯌꯥꯝꯅ ꯍꯥꯞꯆꯔꯛꯀꯦ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣꯝꯅ ꯑꯉꯝꯕ ꯈꯔ ꯀꯥꯞꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯦꯟ ꯕ꯭ꯔꯣꯖꯦꯟ ꯃꯩꯇꯩ ꯂꯨꯄꯥ 50 ꯀꯥꯞꯄꯤꯔꯛꯑꯦ, ꯊꯥꯒꯠꯆꯔꯤ꯫ ꯋꯥꯔꯦꯄꯝ ꯑꯟꯖꯂꯤꯅꯁꯨ ꯂꯨꯄꯥ 50 ꯀꯥꯞꯄꯤꯔꯛꯑꯦ, ꯊꯥꯒꯠꯆꯔꯤ꯫ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯉꯥꯉꯣꯝ ꯂꯨꯋꯥꯡ ꯉꯁꯥꯏ ꯂꯥꯏꯐ ꯍꯧꯕꯗ ꯆꯪꯕꯤꯔꯛꯈꯤꯕ ꯕ꯭ꯔꯣ ꯑꯣꯏꯅ ꯀꯧꯖꯔꯒꯦ꯫ ꯕ꯭ꯔꯣꯅ ꯃꯗꯨꯔꯤꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯅꯨ ꯈꯟꯕꯤꯔꯛꯈꯤꯕꯅꯤ, ꯑꯗꯣ ꯂꯩꯕꯤꯔꯒꯗꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯛꯄ ꯌꯥꯔꯗ꯭ꯔꯥ? ꯂꯩꯕꯤꯔꯒꯗꯤ ꯀꯃꯦꯟꯇ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯒꯤ ꯇꯉꯥꯡꯂ ꯆꯤꯟꯕꯥꯜꯅ
Brozen Ningthauzam Yamdi Yamde Yankaidan Kapchakibane Waro Viroi Waro Zede Tagacheri ꯀꯗꯥꯏꯗ ꯌꯥꯝꯗꯕꯅꯣꯗ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯈ꯭ꯔꯖꯥꯠꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅꯕ ꯃꯇꯝꯅꯤ ꯂꯣꯏꯅ ꯈꯪꯖꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕꯁꯤꯒꯤ ꯃꯍꯩ ꯑꯩꯅꯃꯛ ꯄꯤꯖꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ Dineshwar D Namairakpam Yaifari Yamba Yaifare Rajesh Mangang Tamochau Yambaze Tagacheri PH Inau Ichel Se Hauzikti Singer Amana Sakpaga Chap Manare Haurakpadadita Bakra Nungai Bawat Ambani Ozara Bishankargi Mapandaniko Mani Kakagi Mapandagi Samaina Sakpa Hangzabane Aduga ꯑꯩꯅꯒ ꯋꯥꯅꯣꯝꯃꯒ ꯍꯥꯏꯔꯛꯄ ꯃꯥꯅꯤꯀꯣ ꯃꯤꯅꯒ ꯇꯥꯔꯒ ꯑꯩꯅ ꯅꯠꯇꯦꯀꯣ ꯁꯨꯝ ꯑꯩꯗꯤ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯩꯖꯕ ꯁ꯭ꯀꯤꯟꯗꯣ ꯑꯗꯣ ꯑꯩꯗꯤ ꯆꯨꯝꯅ ꯆꯤꯡꯊꯣꯛꯄꯤꯕ ꯈꯛꯇꯅꯤ ꯑꯩꯅ ꯀꯩꯝꯇ ꯍꯩꯕ ꯅꯠꯇꯦ ꯑꯩꯅ ꯃꯤ ꯑꯃ ꯁꯦꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯏꯁꯣꯔꯅ ꯀꯂꯥ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯌꯥꯎꯗꯅ ꯀꯂꯥ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯗꯤ ꯀꯂꯥ ꯇꯧꯕꯤꯕꯁꯤꯡ ꯈꯛꯇꯅ ꯈꯪꯒꯅꯤ ꯑꯗꯣ ꯃꯁꯥꯒꯤ ꯍꯥꯟꯅ ꯄꯣꯛꯄꯗꯒꯤ ꯏꯁꯣꯔꯅ ꯄꯤꯖꯔꯛꯄ ꯃꯥ ꯏꯁꯩ ꯁꯛꯎꯔꯣ ꯍꯥꯏꯗꯅ ꯄꯤꯔꯛꯄꯗꯣ ꯁꯤꯖꯤꯟꯅꯕ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯁꯤꯡꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯂꯝꯖꯤꯡꯕꯤꯕ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯌꯥꯎꯖꯔꯛꯄꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯨ ꯌꯥꯝ ꯆꯪꯉꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯔꯦꯁꯃꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯁꯨ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯐꯥꯎꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ Maibam itin kaka mera thagi sanarei taningida ngasise khunga liba inau tharoi zamda unaba chatluba halakta ngari yam nuaite thamoi soi hoi kai tin mate ma khudol tamjarke ꯇꯥꯃꯣ ꯑꯩꯇꯤꯟꯒꯤ ꯏꯁꯩꯁꯦ ꯁꯛꯍꯧꯗꯕ ꯌꯥꯔꯣꯏꯗꯕ ꯃꯌꯥꯝꯁꯤꯗꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯔꯝꯗꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯃꯤꯒꯤ ꯀꯔꯤꯝ ꯅꯠꯇꯦ ꯈꯜꯂꯛꯏꯕ ꯏꯁꯩꯁꯤꯁꯨ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯗꯣ ꯇꯧꯕꯇꯕꯨ ꯇꯥꯃꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯑꯩꯒꯤ ꯌꯥꯝ ꯔꯕꯤꯁꯪꯀꯔ ꯆꯤꯡꯉꯧ ꯂꯩꯆꯜꯒꯤ ꯌꯥꯝ ꯇꯣꯏꯅ ꯃꯣꯅꯤꯇꯔ ꯇꯧꯕꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯒ꯭ꯔꯣ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯕꯤꯍꯥꯏꯟꯗ ꯍꯥꯏꯇꯥꯔꯦ ꯃꯁꯛ ꯈꯪꯍꯟꯗꯅ ꯃꯌꯥꯝꯗ ꯃꯁꯛ ꯎꯍꯟꯗꯅ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯌꯥꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ Kai tin me kau gare sana
Title waro bibe adi isay doy. Yam satlaga hangi. Isay yam satlaga khalay sidi. Ay budi phai ay sa di nong tarak ni taw ni ko. Imum thingbay inaw resma kharay thakta le hapado mutari saglao ngasiga ahum laksuri khanjaba do pakhum fangkidre. Waro bibe adi soidana kudo tamjarak lagi huzik. Megha thok ichalna saklakpa isai singse tarige pende thagachari Rosita semcha darbi yamna di hapchaba ngamdre na chalgi araiba kitang ibung da hapchakhibani matung tarakpadasu dum hapa ngamjage thagachari chiche kaujarage aina Mayam hapa ngambo ibiyo aduga yamna hapa ngamdre o haise haibigano sengbudi yamna hapa ngamdre o haise adungi mateng se adungna di yamna hapa ngamdre khanbiraga so akhoi di yam chawna mateng yam chaw mateng ni haidana thamjage no adongi adomna nungsibiriba amadi adomna pangbiriba mateng se adukki mating mamal yami haidana thamjage Yakhomba kumancha hingminasi ekhoi song amuta sakpiro chawba hirom angamba mateng khajikta oirbasu mateng pangjage GP number amukta GP number se pin tawragadi thamjabane ado haizak lage hozik 7005777798 7005777798 number sida domna pangbiningi mateng khajikta oirbasu kapiro Ebi nam ebi nung makwiriki iyamba ginapta nanaw soidana lakani iyamba Huirem lupayangkai kapire thagachari Jagadish Sharma lupakun mayang lambam Rosita Devi lupayangkai inauba fairembam lupayangkai herozit moirangtem lupayangkai herozit moirangtem sida herozit male Gangmay sing lupat chama thagachari Chalama chal sing asi isai khalakte masawen kapsalai marau lei ko Angom salai mapari ichan resmadi hanadei khangida isai fuzana haibane haite kai deino som pamjabagi adei oza kharda tamjarubagi sakchabane aduga kakagi mapandagi ngasi fazana mayam mamangda oza saknareba oza singi matung ilaga sakpa ngamjabani PH inaw yamba angamba kharadang hapcharaki GP number hapiro GP number se hojikta su laukthokchakrabani 7005777798
PH inauna yamnadi kapkhidre yankaidang kapsakibani mathangsu kapcharake thagachari lupa yankhaise khoidadi yamna mamal leizai Dev Sapam Debzit Sapam Cha Ichal Resma Isayam na fazai thagachari Joy Laishram Mayam Khubak amta fubio Stage natabani na mayam na kurak ko khubak to tabadi fangaroi sida Ebium nam laira bahai ba isay dong ta sakpira di penjagani yam thi sakani ko dadi soi saktorom ni adum saaga lai du di na bungo ngasi te sak padong atoi do kai gino ina adum laira ba haiba isai se rabi sankar chingul chal gi live ki signature song ni haidana thamjage Herozit Moirang Them da Herozit angam bakhra hapchakibani ngasidi sound and artist sing ing na tap na fazai great herojit smai tawe si se ha mayam da su saktak chari achi herojit moyang them haidana comment pibira ise mamangi da aigi khoi Facebook page sida changbit aktaba kana gomba singna dum YouTube channel aigi YouTube channel sida so dum yaurabani herojit moyang them ba yang khom haidana duga aigi sigi mamangi live haitare ani suba mamangda atopa magi mathakta live amaga nan changre adugi mathak mamangi live duda manipurgi am saknai raba mating thoknai sai sakpa ngamba nusi jaraba yamba nawboy huidrom amadi duda ranbir thongna anigi vocal animak mangonda yawba adugumba yam nusiba maro umani soidana mayamda matang chaba matamda asi yengbi hogdoba sing haitare mamangda mamangi live tu yengbi hogdoba singi mayam khanjaraga soidana ki live se makata na soidana tawjar ki gani isai yam phajana sakpa duga miyoi bagi punchi da isai kala tawba haibasida darkar oise puthokpiba amasung resource leiba darkar yam oi du khoi laira jaba khungang da pokpa amadi hingnabagi lambi thibasida egi sagi skin leijaraga so puthokpinaba leitabana maram oraga ngasi phawba mayamna masak khangbidana leiriba dugumba hi marup amani yam nuksina ingonda budi mana oja haina kobi asengbugi di mingau simakti aiga aina aigi oina matik chaja de na logjaba tabutabu mana nungsibagi kobi bagi haitare yam nuksina loina jaba marum ni soidana ikoi kuidana yam toina haitare ai rabi sankar chingoli chalda soidana live tawna tanja lawjarake do marum nasu live tawbagi ayawa pibirakani haibagi thajaba mayam mamangda thambiramo haidana thamjage ai nungsiba marumna ngasi koina sumaina live tawbasida nungsibidana mateng pangbirakpa yam chauna teng pangbira I haidana lawjage Boiler Soibam Henmali amukta please loya golf ichana sakpa isai si taba yamna nungai thagachari yengkhom sia matam amagi nungsiba hairiba isai asimatang Boiler Soibam aisu angamba mateng tawjage ado Henmali song please soidana success ado mayamna sukat kalaktaba sai ama hanam tang sakke duga mayamna khanbirei bai sai singse kudol tamjage isai se sumaina saaning dana tawjabani mayam warawina ko isai se mate ma kudol tamjage
मैं मतेक से सुम ताबा या दे मैं कमेंट थम्बिरमो अꯩꯅ सुम पामजबगी से मतेक से खुद तमजबने ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯟꯕꯤꯔꯛꯈꯤꯕꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯋꯥꯍꯩꯅꯤ ꯑꯩꯒꯤ ꯍꯥꯏꯅꯤꯡꯅ ꯈꯪꯖꯕ ꯅꯤꯡꯉꯥꯏꯅꯤ ꯊꯃꯣꯏꯒꯤ ꯉꯥꯏꯕꯗ ꯋꯥꯖꯕ ꯅꯪꯇꯪꯒꯤ ꯑꯣꯏꯅ ꯂꯦꯞꯆꯔꯦ ꯄꯨꯟꯁꯤꯅ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯥꯡꯉꯝꯗꯅ ꯈꯟꯖꯩ ꯊꯋꯥꯏꯗꯤ ꯍꯦꯜꯂꯤ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯅ ꯅꯨꯡꯁꯤ ꯅꯪꯇ ꯈꯟꯖꯕ ꯀꯥꯎꯗ ꯑꯩꯅ ꯅꯥꯇꯧꯅ ꯅꯨꯡꯁꯤꯕꯩꯅꯦ ꯑꯩꯅ ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯅꯪꯕꯨ ꯃꯇꯦꯛꯁꯤꯒ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯒꯥꯡꯃꯩꯁꯤꯡꯁꯤꯡ ꯃꯦꯁꯦꯖ ꯄꯥꯕꯤꯌꯣ ꯖꯤꯄꯦꯗ ꯊꯥꯕꯅꯦ ꯍꯣꯏ ꯄꯥꯖꯔꯛꯀꯦꯆꯦ ꯊꯝꯕꯥꯜ ꯉꯧ ꯃꯣꯏꯔꯥꯡꯊꯦꯝ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯅꯕ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯑꯁꯤꯗ ꯑꯔꯕꯤꯟꯒꯤ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯛꯑꯦ ꯂꯥꯡꯃꯩ ꯁꯤꯡꯁꯤꯡ ꯃꯦꯁꯦꯖ ꯄꯥꯕꯗꯣ ꯖꯤꯄꯦꯗ ꯄꯥꯔꯣꯏꯁꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯦꯁꯦꯖꯇꯨ ꯅꯟꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯋꯥꯔꯧꯅꯨ ꯆꯟꯕꯦꯝꯃ ꯆꯜꯕꯦꯝꯃ ꯋꯥꯔꯧꯅꯨꯀꯣ ꯑꯦꯕꯤ ꯌꯨꯝꯅꯥꯝ ꯑꯦꯕꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯦ ꯑꯗꯨꯅꯕꯨ ꯍꯥꯏꯖꯔꯤꯅꯦ ꯏꯌꯥꯝꯕ ꯗꯤꯐ ꯁꯥꯄꯝ ꯃꯤꯔꯥꯊꯥꯒꯤ ꯁꯅꯥꯔꯩ ꯁꯛꯄꯤꯔꯛꯑꯣ ꯁꯛꯆꯈ꯭ꯔꯕꯅꯦ ꯔꯨꯁꯦꯜ ꯅꯣꯡꯊꯣꯡꯕꯝꯅ 10 stars ꯊꯥꯕꯤꯔꯛꯑꯦ ꯆꯦ ꯍꯦꯂꯦꯅꯥꯅ ꯑꯩꯅ ꯉꯁꯥꯏ ꯈꯜꯂꯝꯕ ꯐꯤꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯅꯔꯦꯗ ꯆꯦ ꯍꯦꯂꯦꯅꯥꯅ ꯈꯜꯂꯝꯕꯒꯤ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯃꯅꯥꯒ ꯂꯧꯗꯅ ꯃꯅꯥꯒ ꯃꯥ ꯂꯧꯅꯤꯡꯉꯤ ꯇꯧꯋꯤ ꯕꯦꯝꯃ ꯑꯗꯨꯗꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯖꯨꯔꯥ ꯐꯥꯔꯦ ꯖꯨꯔꯥ ꯐꯥꯔꯦ ꯖꯨꯔꯥ ꯐꯥꯔꯦ ꯑꯅꯤ ꯅꯥꯃ ꯉꯥꯡꯅ ꯉꯝꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯑꯅꯤ ꯁꯨꯖꯜꯂꯛꯑꯦ ꯃꯌꯥꯝꯅ ꯈꯜꯂꯛꯇꯕ ꯑꯩꯅ ꯑꯃ ꯈꯜꯂꯛꯀꯦ ꯌꯥꯕ꯭ꯔꯣ ꯌꯥꯏꯌꯦ ꯆꯦ ꯍꯦꯂꯦꯅꯥ ꯈꯟꯕꯤꯔꯛꯑꯣ ꯅꯅꯥꯎ ꯅꯤꯉꯣꯝꯕꯝ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯍꯤꯡꯂꯤꯕ ꯊꯋꯥꯏꯅ ꯁꯛꯄꯤꯔꯛꯑꯣ ꯏꯁꯩꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯏꯐꯇ ꯁꯛꯆꯕꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯅ ꯕꯣꯏꯂꯔ ꯁꯣꯏꯕꯝꯅ ꯏꯃꯥꯗꯣ ꯑꯗꯨꯁꯨ ꯈꯨꯗꯣꯜ ꯇꯧꯕꯤꯔꯛꯑꯣ ꯏꯃꯥꯁꯦ ꯀꯔꯝꯕ ꯑꯁꯨꯔꯦꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯨꯒ ꯆꯦꯁꯪꯒꯤꯇꯥꯒꯤ ꯑꯣꯏꯗꯣꯏꯔꯥ ꯒꯣꯒꯣ ꯃꯣꯏꯔꯥꯡꯆꯥ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯤ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯑꯁ ꯏꯁꯩꯁꯤꯗꯤ ꯐꯔꯛ ꯇꯥꯏꯌꯦ ꯐꯖꯩ ꯑꯩ ꯁꯛꯇꯧꯅꯦ ꯑꯗꯨꯗꯤ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ
ꯅꯨꯡꯁꯤ ꯂꯩꯍꯧꯔꯦ ꯁꯤꯗ ꯂꯣꯏꯁꯟꯁꯤꯀꯣ ꯁꯅꯥꯁꯝ ꯏꯕꯨꯡꯕꯤ ꯀꯥ ꯏꯕꯨꯡꯕꯤꯅ ꯋꯥ ꯋꯥ ꯀꯞꯅꯤꯡꯉꯦ ꯀꯞꯊꯣꯛꯑꯣ ꯀꯥ ꯏꯕꯨꯡꯕꯤ ꯌꯥꯝ ꯅꯛꯅ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅꯤ ꯔꯕꯤꯁꯪꯀꯔ ꯆꯤꯡꯃꯨ ꯂꯩꯆꯜꯅ ꯉꯁꯤꯐꯥꯎ ꯂꯥꯏꯚ ꯇꯧꯕ ꯆꯠꯆꯕ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯦꯁꯀꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯏꯚ ꯇꯧꯕ ꯆꯠꯆꯔꯤꯕꯁꯦ ꯑꯩꯒꯤ ꯁꯅꯥꯁꯝ ꯏꯕꯨꯡꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯑꯩ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯖꯔꯛꯄ ꯃꯥꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯅꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯀꯞꯃꯤꯟꯅꯁꯤ ꯆꯪꯈꯣꯟꯕꯤ ꯂꯨꯋꯥꯡ ꯎꯃꯣꯅꯤꯒꯤ ꯄꯤꯔꯥꯡꯒꯤ ꯃꯔꯨꯞꯇꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯀलाꯀꯥꯔ ꯂꯥꯜꯂꯦ ꯎꯃꯣꯅꯤꯒꯤ ꯅꯠꯇꯦ ꯚꯥꯞꯅ ꯁꯥꯖꯜꯂꯒ ꯏꯁꯩ ꯈꯟꯕꯤꯒꯅꯨ ꯏꯁꯩꯗꯨꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯄꯤꯔꯥꯡꯒꯤ ꯃꯔꯨ ꯀꯥꯏꯅ ꯈꯣꯡꯂꯣꯏ ꯇꯧꯕ ꯏꯁꯩꯗꯨꯅꯤꯀꯣ ꯎꯃꯣꯅꯤ ꯅꯠꯇꯦ ꯆꯦ ꯂꯛꯁꯃꯤ ꯊꯣꯡꯒ꯭ꯔꯥꯝ ꯆꯦ ꯊꯣꯡꯒ꯭ꯔꯥꯝ ꯂꯛꯁꯃꯤꯒꯤ ꯏꯁꯩꯅꯤ ꯀलाꯀꯥꯔ ꯂꯥꯜꯂꯦ ꯀलाꯀꯥꯔ ꯂꯥꯟꯕꯗꯨꯅ ꯂꯥꯟꯅ ꯀलाꯀꯥꯔ ꯅꯨꯄꯥꯅ ꯁꯛꯆꯜꯂꯦ ꯋꯥꯔꯧꯕꯤꯅꯨ ꯀलाꯀꯥꯔ ꯆꯨꯝꯕ ꯀꯥꯟꯗ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯛꯍꯟꯖꯔꯛꯀꯦ ꯒꯣꯒꯣ ꯃꯣꯏꯔꯥꯡꯆ ꯑꯔꯤꯕ ꯏꯁꯩꯁꯨ ꯈꯔ ꯇꯧꯁꯤꯕ꯭ꯔꯣ ꯇꯧꯖꯔꯛꯀꯦ ꯌꯥꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡꯁꯤꯅꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯁꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯏꯁꯩꯗꯤ ꯈꯔ ꯈꯛꯇꯃꯛꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯔꯤꯕ ꯏꯁꯩ ꯈꯟꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯔꯤꯕ ꯏꯁꯩꯗꯣ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯈꯔꯕꯨꯗꯤ ꯂꯩꯖꯩ ꯑꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯗꯣꯝꯅꯁꯨ ꯑꯔꯤꯕ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯈꯟꯕꯤꯔꯛꯎ ꯅꯣꯡꯄꯣꯛꯀꯤ ꯑꯩꯆꯅ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯗꯥꯃꯩ ꯃꯣꯏꯔꯥꯡꯊꯦꯝ ꯈꯥꯝꯖꯤꯟꯕꯁꯨ ꯉꯝꯗ ꯁꯤꯟꯊꯍꯧꯔꯤ ꯄꯤꯔꯥꯡ ꯑꯄꯪꯕ ꯊꯃꯣꯏꯁꯦ ꯑꯩꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯛꯑꯣ ꯆꯦ ꯄꯨꯁꯄꯥꯔꯥꯅꯤꯒ ꯗꯥꯔꯕꯤꯟꯒ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯏꯁꯩꯗꯣ ꯃꯥꯜꯂꯦ ꯃꯌꯦꯛꯁꯦ ꯑꯗꯣ ꯄꯨꯔꯥ ꯀꯟꯐꯥꯔꯝꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯣꯏꯔꯒꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯐꯥꯖꯗꯔꯦ ꯒꯥꯡꯃꯩ ꯁꯤꯡꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯏꯄ꯭ꯋꯥ ꯀꯈꯨ ꯒꯥꯡꯃꯩꯒꯤ ꯃꯄꯣꯛ ꯊꯥꯅ ꯂꯥꯛꯄꯗ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯞꯆꯈꯤꯕꯅꯤ ꯏꯄ꯭ꯋꯥꯒꯤꯗꯃꯛ ꯏꯁꯩ ꯑꯃ ꯁꯣꯏꯗꯅ ꯁꯛꯄꯤꯔꯛꯑꯣ ꯆꯤꯆꯦꯅ ꯇꯥꯅꯤꯡꯕ ꯏꯁꯩ ꯑꯃꯍꯦꯛꯇ ꯈꯟꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯌꯥꯝ ꯃꯪꯂꯦꯝꯕ ꯑꯩꯒꯤ ꯇꯉꯥꯡ ꯂꯆꯤꯟꯕꯥꯜꯅ ꯑꯩ ꯁꯛꯂꯛꯀꯦ ꯌꯥꯕ꯭ꯔꯣ ꯒꯥꯡꯃꯩ ꯑꯩ ꯁꯛꯂꯗꯤ ꯑꯩꯗꯤ ꯑꯇꯩ ꯁꯛꯑꯣꯏꯗꯣꯏꯕ ꯐꯖꯕ ꯏꯁꯩ ꯑꯃ ꯏꯆꯜꯒꯤ ꯁꯛꯂꯛꯀꯦ ꯇꯧꯅꯤꯗ ꯏꯁꯩꯁꯦ ꯁꯛꯑꯔꯣꯏꯒꯦ ꯈꯣꯡꯉꯛꯑꯒꯦꯀꯣ ꯏꯆꯜꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯃꯌꯥꯝ ꯃꯔꯛꯇ ꯁꯤꯒꯤ ꯏꯁꯩꯁꯦ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯔꯥꯀꯦꯁ ꯍꯤꯖꯝ ꯂꯤꯟꯊꯣꯏ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯈꯣꯏꯔꯥꯡꯒꯤ ꯄꯨꯛꯅꯤꯡꯁꯦ ꯈꯣꯏꯁꯥꯎꯅꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯕꯄꯤꯟ ꯑꯉꯣꯝ ꯔꯦꯁꯃꯥ ꯀꯞꯄ ꯇꯥꯔꯕꯔ ꯏꯗꯣꯝ ꯇꯨꯃꯤꯟꯅ
ꯆꯅꯥꯎꯕꯨꯏꯒꯤ ꯏꯁꯩꯗꯣ ꯃꯥꯜꯂꯦ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯐꯖꯕꯅꯦ ꯑꯗꯣ ꯅꯁꯟꯗꯤ ꯐꯥꯖꯗꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯂꯟꯆꯦꯟꯕ ꯅꯤꯉꯣꯝꯕꯝ ꯈꯔ ꯁꯥꯡꯅ ꯁꯛꯂꯛꯑꯣ ꯗꯥꯔꯕꯤ ꯁꯥꯡꯅ ꯁꯛꯄꯁꯦ ꯂꯣꯏꯅꯃꯛ ꯁꯛꯅꯤꯡꯉꯦ ꯐꯨꯜ ꯃꯄꯨꯡ ꯐꯥꯅ ꯑꯗꯣ ꯏꯁꯩꯁꯦ ꯈꯟꯕꯤꯔꯛꯄ ꯌꯥꯝꯕꯅꯤꯅ ꯂꯣꯏꯅꯃꯛ ꯁꯥꯡꯅ ꯁꯛꯑꯒ ꯂꯩꯔꯒꯗꯤ ꯃꯇꯝꯁꯨ ꯇꯦꯟꯕꯅꯤꯅ ꯀꯨꯏꯅꯁꯨ ꯅꯨꯡꯗꯥꯡꯅꯤꯅ ꯀꯨꯏꯅꯁꯨ ꯇꯧꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯔꯣꯖꯤꯇꯥ ꯑꯁꯦꯝ ꯆꯥꯅ ꯔꯦꯁꯃꯥ ꯑꯩꯅ ꯈꯟꯈꯤꯕ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯂꯟꯆꯦꯟꯕ ꯅ ꯂꯨꯄꯥ 200 ꯀꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯦꯝ ꯒꯣꯒꯣꯅ ꯂꯨꯄꯥ 50 ꯀꯥꯞꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯆꯪꯈꯣꯟꯕꯤ ꯂꯨꯋꯥꯡꯅ ꯑꯣꯀꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯔꯣꯖꯤꯇꯥ ꯑꯁꯦꯝ ꯆꯥꯅ ꯈꯟꯕꯤꯔꯛꯄ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ राकेश हिजम निंथोई अमता सक्पिरो खोइरांगी पुकनिंग से खोइसाउने वखल से पुष्पारानी गिदो प्लीज होय सक्सेरके यानी ngakhtang ngaiminase hemam yai mamangang please isai amta khanjage yani khanbiyo nanaw ningombam ngawi sonari ba malem sida sakpiro johnson oinam na lupacha makapiri e du konsam roses e oyai male tawe lupacha mama kapiri e thagacheri ongrawidagi yam nungsibe inaune thank you osep forsta laibane thank you thagachari Jangkhon biluang na ichel gi khonjel ngaujabagi isai khanjabane mamangda amukta isai khanjadana adum yengjabane adubu yaragadi pirangi maruptam tari sakpiro chiche warau biroi isai se ai tasengna khangzadabani angana khangdabo isai ni adogi sep tang sinbiyo warau ai ngasai tawududi phagi ne bako hani kalakar onabagi saroi ka hada phagi ni isai do phadawgi leithokpa yana ba pangang mane hai tare
ꯑꯩꯅ ꯈꯣꯡꯉꯣ ꯍꯥꯏꯔꯒꯗꯤ ꯄꯤꯌꯥꯅꯣꯅ ꯑꯩ ꯃꯇꯦꯛ ꯑꯃ ꯁꯣꯏꯗꯅ ꯈꯣꯡꯖꯔꯛꯀꯦ ꯑꯗꯣ ꯑꯗꯣꯝꯅ ꯄꯦꯟꯕꯤꯌꯨ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯁꯤꯟꯕꯤꯌꯨ ꯋꯥꯔꯧꯕꯤꯅꯨ ꯏꯁꯩꯁꯦ ꯑꯉꯥꯡꯅ ꯐꯥꯔꯔꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯂꯤꯔꯕ ꯏꯁꯩꯅꯤ ꯏꯆꯦ ꯂꯛꯁꯃꯤꯒꯤ ꯑꯩꯅꯗꯤ ꯈꯪꯉꯦ ꯑꯗꯣ ꯑꯉꯥꯡꯅꯗꯤ ꯏꯁꯩꯁꯦ ꯑꯩꯅ ꯇꯝꯕꯤꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯛ ꯑꯃ ꯈꯣꯡꯖꯔꯛꯀꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯦ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯑꯩꯕꯨꯗꯤ ꯈꯪꯕ ꯃꯄꯣꯛꯂꯥꯡꯉꯣꯜ ꯑꯃꯗ ꯉꯥꯏꯔꯝꯃꯨ ꯀꯣ ꯅꯨꯡꯁꯤꯕ ꯇꯨꯐꯥꯟ ꯈꯛꯅ ꯄꯥꯏꯃꯤꯟꯅꯁꯤ ꯆꯦꯛꯂꯥꯎꯏꯅ ꯇꯟꯖꯥꯁꯤꯗ ꯃꯤꯁꯨꯝ ꯂꯩꯋꯥꯒꯁꯨ ꯈꯜꯂꯛꯏ ꯋꯥꯔꯧꯕꯤꯅꯨ ꯏꯁꯩꯁꯦ ꯑꯩꯅ ꯁꯥꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯁꯤꯡ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯅꯦꯃꯤ ꯌꯥꯝ ꯀꯟꯅ ꯌꯥꯒ ꯌꯥꯝ ꯂꯥꯎꯅ ꯀꯥꯔꯒ ꯅꯣꯡꯅꯤꯡꯕꯩ ꯇꯟꯖꯥꯗꯨꯅꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯃꯤꯁꯨꯝ ꯂꯥꯏꯋꯥ ꯄꯨꯕꯤꯌꯣ ꯇꯕꯥꯔ ꯆꯤꯝꯕꯥꯜꯒꯤ ꯃꯤꯅꯣꯛꯅ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯄꯥꯈꯪ ꯊꯃꯣꯏ ꯆꯦꯛꯈꯥꯏꯔꯦ ꯃꯤꯁꯨꯝ ꯂꯥꯏꯋꯥ ꯄꯨꯕꯤꯌꯣ ꯇꯕꯥꯔ ꯆꯤꯝꯕꯥꯜꯒꯤ ꯃꯤꯅꯣꯛꯇ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯄꯥꯈꯪ ꯊꯃꯣꯏ ꯆꯦꯛꯈꯥꯏꯔꯦ ꯁꯤꯗ ꯄꯦꯟꯊꯣꯛꯅꯁꯤ ꯈꯤꯇꯪ ꯆꯥꯕꯅ ꯄꯦꯟꯊꯣꯛꯅꯁꯤ ꯁꯗꯥꯅꯟꯗ ꯁꯤꯡ ꯅꯤꯡꯊꯧꯖꯥ ꯕ꯭ꯔꯣ ꯏꯆꯟ ꯂꯥꯏꯐ ꯃꯔꯤꯔꯛ ꯁꯨꯔꯦ ꯑꯩꯅ ꯌꯦꯡꯖꯕ ꯏꯁꯩ ꯈꯟꯅ ꯈꯟꯅ ꯁꯛꯈꯤꯕ ꯑꯣꯏꯔꯝꯕꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯁꯛꯈꯤꯕ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇ ꯁꯛꯄꯤꯔꯛꯑꯣ ꯃꯇꯦꯛ ꯑꯣꯏꯔꯁꯨ ꯔꯟꯕꯤꯔꯒꯤ ꯍꯋꯥꯏꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯑꯩꯕꯨ ꯁꯤꯈꯣꯔꯥ ꯑꯅꯤꯁꯤꯗ ꯑꯃꯗꯤ ꯁꯛꯄꯤꯔꯛꯑꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯉꯝꯕ ꯈꯤꯇꯪ ꯀꯥꯞꯆꯔꯛꯀꯦ ꯋꯥꯔꯧꯕꯤꯒꯅꯨ ꯕ꯭ꯔꯣ ꯏꯁꯩ ꯑꯅꯤꯁꯦ ꯑꯣꯖꯥ ꯔꯟꯕꯤꯔꯒꯤꯁꯤꯗꯤ ꯁꯛꯆꯔꯔꯣꯏꯒꯦ ꯑꯗꯨꯒ ꯆꯦ ꯄꯨꯁꯄꯥꯒꯤ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥꯁꯤ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ
Isam Pratap Moilangcha nangbu nungsiduna hinglibani aigi chamlaba mapoksina. Fajai. Asi din nai. Haris Maibam, good evening. Yahu thenge nangasi. Onsam Roses Raju nonggi ho nong nang chura Phal lu ta hai dro. saklo o Noi sakta ko. batari lumrok tonglaw bi sing thumjani dabute. Oh na ho yong nang khot le noi ding ji ne yong nang na khot la di phajo mai gi segai ra ni phajo mai gi segai ra di hayang kari set ka ni do ina bo nung siba ne amana sa di nung tarakani tauni aduna ne ni yong an hai do Koizam Premjit Mina Thagi Sanare Sakchakrabani Isai se Gogo Merang Chaichan gi khonje se amna fazei tungda mai pak boiro thagachari oizarage Ramananda Iringbam Chakcharo bro hairabni na kaka do ina khumalage ayuk ki chare dang ki chadri ore live lo ra cha do ni mayam nuksi be bagi sum mayam ngak thawal tawjaram ge hedana hora jabani Lanchin Baningombam Darabigi life yang daba kuire na chanse yam nuksi taram thawak nok ham chari chille na chan na ngamba kanda ibungi mating chaung na tauhigani adum chaudna mateng adum yam chauna mateng pangbidana lera bai chalni lanchan bani ngombam mingsina lanchan ba hajen pa hoina di account chen pa ora ga soi chal se kana noi khangjai chal lakshmi ni do chal gi yam chaubal laman to laga lei na bung ni aina na ringi matamda yam chauna mateng pangbirakeba aduga tongan ba matang hiram ke ada haitare mabung ga machal amaga oibagi chap chaba mari ema chalna yam nuksina sembigiba charaubagi kudol tambirakpa ichal lakshmi gi laman yam toli hedana thamjage chal taram nokchari chal thabak chinba kedawa dunna maram moraga dum ai life changbirakta nabung kemta waro bolai jade ichal hoidi nabungi ke hatare lengdraba subscriber natraga follower te ai family ni hena khanjaba dugum ichal ni hena thamjage Lex Naurem lapna tamnaraga uzaran birgi dom ta sakpiro o nong matang chabada soidana ki sai kugi live su dum yeng biram ba herojit moirang them maga live ta wona numita soidana kudol tamjage mamangi live ti kudol tamjagi bani hedana thamjage Damai Morang Themna Chekla Mayum Pang Khare Thaja Masu Lot Khare Nungshira Manglana Ngarini Tumlo Ibung Ravi Shankar na sakpiyo mateksi hai na sa di yaro ye sidi angang sakuna sakpani aina sa di yaro aina sa di fartani chal bema chal saunu ko sidi aina sa di fartani Mayek te soy hiba yawrak sungang pigani mateksi kak Pado tamzage Chekla Mayum Pang Khare Thaja Masu Lot Khare Nungshira Manglana Nangbu Ngarini Tumlo Chekla Mayum Pang Khare Thaja Masu Lot Khare Nungshira Manglana Nangbu Ngarini Tumlo Mateksi ka kodo tamzage che waraw biroy Tangkhon biluang na thagachari bro nongpongan baki 86 mam lava punsigi lambida haiba isai do muta sakpiro khonjel so hainingai leitana fazei hoi thagachari khudo thamjarke dom na khanbirak liba isai gangmai sing isai ama hekta sakpiro I pwa dedicate tawraga chiche kakana ngasai keyboard sida hongrabane Sudananda Singh Ningthozana lupa yangkai kapiri thagachari Robertson Chanamna su lupa chama kapiri thagachari thank you taram nok chari Nabakshwar Bidyarani haukiba punsida aina nongonda sakpiro o khonjel du ngaure inaugi thagachari
Ramananda Irengbam yam phajai isai makha tarao bro. Kaya nida. Ay na matik sa kwasa ko. Nung sibiyo ni. Mayam nang sa tekes kon kalak tabay sa ima, nahan kayo susak tabay sa ima, halo, nahan kayo susak tabay sa ima, oy na kudol tamjage ko mayam. Sa sing sa dum mayam na kanbira iba sa sing sa pada basu mayam yaw re, amagi sa iya mana nungay ro dore, duna mayam na sukan kalak tabay sa ima, saksara ke, duga, sa sige mahawing biyo, ay na tamjage ko.
मैम कोई कैमरा से कोई खतंग यार वो दे वन थोक रहे Thank you Ichan amadi yamba rabi ngasi di thamoi penjari thagachari gogo moirangcha dubet oina tamora biga Ichan giga punna sakpa yabe isai amtang sakpiro nungsiba ama oibada sorry ga utamga sakpado sakpirakani khanjai oi khudol tamjarake tanaw ning ombam nangdi thamoi kanbini sakpiro Randa sing thogza thagachari MD Nazim Kizaine ID nungsigi maichak habado umta tazage Thoiba ngom AZ gi machu sangkhrem Kizaine ID se Siguro nung wale ko Kizaine nungsigi maichak ti khangbada kemlani Taibang mi kaya Guna na sakwa to Kijay na Sema Kale Yam nungsiba Ay di ozane Ozagi sema Kanbiray Nupi ka nupa ka sakwa di Among ta sakta buni Nupa nga ta sakwa ni Aseng mo di Tubu Nupi ka nupa ka sa asi Say kamain to keda yam nung si ba hai ta lai say sige moment nama lingsing e
ꯑꯣꯖꯥꯅ ꯁꯤ ꯏꯁꯩꯁꯦ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯑꯩꯅ ꯉꯁꯤ ꯀꯤꯕꯣꯔꯗ ꯈꯔ ꯄꯦꯠꯄ ꯃꯦꯠꯄ ꯉꯝꯖꯔꯤꯁꯦ ꯑꯣꯖꯥ ꯁꯣꯔꯤꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯣꯖꯥꯅ ꯏꯁꯩꯁꯦ ꯁꯨꯔ ꯄꯥꯟꯕ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯪꯅꯣꯛꯇ ꯅꯣꯛꯄ ꯑꯩꯈꯣꯏꯁꯦ ꯑꯇꯩ ꯅꯠꯇꯕ ꯅꯣꯛꯏꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯑꯩ ꯃꯇꯝꯗꯨꯗ ꯈꯔ ꯎꯖꯔꯤ ꯌꯥꯝ ꯀꯟꯅ ꯎꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯤꯠ ꯐꯥꯛꯂꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯎꯖꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯄꯨꯛ ꯐꯠꯇ ꯏꯕꯨꯡꯉꯣ ꯄꯠꯂꯣꯀꯣ ꯊꯃꯣꯏꯗꯣ ꯍꯥꯏꯅ ꯂꯥꯎꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛꯇꯨꯈꯛ ꯂꯥꯎꯕꯒꯤ ꯑꯣꯖꯥꯒꯤ ꯃꯨꯞꯃꯦꯟ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯣ ꯅꯤꯡꯁꯤꯡꯉꯒ ꯅꯣꯛꯇ ꯅꯣꯛꯄ ꯏꯁꯩꯁꯦ ꯁꯨꯔ ꯄꯥꯟꯕ ꯍꯧꯕꯗꯩ ꯍꯥꯏꯇꯥꯔꯦ ꯍꯧꯕꯗꯩ ꯍꯧꯔꯒ ꯑꯗꯨꯝ ꯅꯣꯛꯄ ꯍꯧꯔꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕ ꯏꯁꯩꯅꯦ ꯏꯁꯩ ꯑꯃ ꯉꯁꯤ ꯅꯍꯥꯟꯈꯩ ꯁꯨꯀꯟ ꯈꯜꯂꯛꯇꯕ ꯏꯁꯩꯅꯦ ꯉꯁꯤ ꯈꯟꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯈꯔ ꯁꯛꯆꯅꯤꯡꯕꯒ ꯌꯥꯝ ꯃꯄꯥ ꯆꯥꯔꯦ ꯀꯃꯦꯟ ꯈꯔ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯀꯃꯦꯟꯁꯦ ꯁꯔꯥꯡꯊꯦꯝ ꯔꯣꯃꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯁꯛꯄꯤꯌꯣ ꯆꯪꯈꯣꯟꯕꯤ ꯂꯨꯋꯥꯡ ꯑꯦꯖꯦ ꯃꯩꯁꯅꯥꯝꯒꯤ ꯍꯜꯂꯛꯈꯣ ꯇꯣꯝꯇ ꯁꯛꯄꯤꯔꯣ ꯑꯁ ꯗꯥꯏꯖꯤꯒꯤꯗꯨ ꯏꯁꯩꯗꯨꯗꯤ ꯐꯔꯛ ꯇꯥꯕꯅꯤ ꯖꯣꯒꯦꯟ ꯌꯨꯔꯦꯝꯕꯝ ꯍꯜꯂꯣ ꯆꯤꯛ ꯅꯨꯡꯁꯤꯕꯕꯨꯅꯤ ꯁꯛꯂꯛꯑꯣ ꯍꯜꯂꯣ ꯆꯤꯛ ꯍꯜꯂꯣ ꯆꯤꯛ 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 ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯛꯅꯤꯡꯈꯤꯕ ꯏꯁꯩꯗꯨꯃ ꯁꯣꯏ ꯁꯛꯑꯅꯤ ꯃꯇꯦꯛ ꯑꯃ ꯅꯨꯡꯁꯤꯕ ꯑꯃ ꯎꯏꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯄꯗ ꯅꯨꯡꯁꯤꯕ ꯑꯃ ꯎꯏꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯄꯗ ꯃꯇꯝ ꯀꯌꯥ ꯆꯪꯏ ꯆꯍꯤꯀꯌꯥ ꯆꯪꯏ ꯃꯇꯝꯀꯌా ꯆꯪꯏ ꯆꯍꯤ ꯀꯨꯝꯒꯤ ꯕꯁꯟꯇ ꯃꯥꯅꯗꯤ ꯎꯃꯣꯜ ꯑꯃ ꯃꯆꯪꯉꯤꯗꯣ ꯊꯃꯣꯏ ꯕꯁꯟꯇ ꯃꯥꯅꯗꯤ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯦꯗꯣ ꯊꯃꯣꯏ ꯕꯁꯟꯇ ꯃꯥꯅꯗꯤ mafam matam naidedo swaida loishansi Haris Maibam Pusparani gi aigi wakhalsina khanjai nang tabu nang tana aigi nungsibane tawbado sakpiyuba nang khar thengna changpani na khar thengna sake nana Dilyangam Kamsan Khuzi se sakpiro please Anil Sharma Hanjabam ngaijarakpa numitto lakle do Nonglen nganba lupa chamaga amma kapire thagachari M D Nazim kamin kam ta pabide pajarabane Gangmai sing keyboard ta khongbado natti isai wana saklo haiba kai sai saklo hai no che Sadan sing kari say no Sadan sing na Jena pari mani mama na do saku haibidi ichalgi say ichalgi upada yori ke tawe hedan tapire soidan saksarage
मतेक से ककोदोल तमजगे सदानंद सिंह अरोइबो ओइना पुष्पारानी की हाइरो हाइनिंगबा अमुता सकपिरो ओइजन अरोइबो ओइजरगी इसै खनबसिना मरो बिरोइ ब्रो इसै से जे पुष्पा की हंदक इसै से अनौब मैम थोकमंदना मतेक मतेक फाबनेबा अदुदुना सिसिमा फाजदरे दना वरो बिरोइ दामै मोइरांथेमना रेशमागी सुरना हेना फजरमे पुकनिंग से पेंजरे थागचरी एमडी इसक इचन नैरेको तुंगदा फावबो ओइरसनु थागचरी ओइजरगे एमडी नजीम अइना खनबे इसै दोंगते सपिरदी यामना नुवाइजगनी ककाना मते मसख्रबनी कीजेने नुंसिगी मैचाकते खांबद केलेमनी ताइबंग मी कया कीजेने नबक्सोर बिद्यारी नमैरा पाइबी मयाम येंगली खोंजेल दोंगाउनरे हौखिबा पुंसिदा सकपिरो अदो हौखिबा पुंसिदा से इसे फादवे ngसाइना खोंगिबनेबको Jangkhon Biluwang, Sister Zina Kumanthemgi, Mamsilak Ledo Sakpiro. Riozit Mangang Ningthozam Oja Punsisida Ahan Bamong Founder Pasakpiro. Jangkhon Biluwang na say makan birak pa niya to ay napahali. Adigi matam sisu tong pung tara tasala Koi matam di hawi bakang ogde. Mitlaw bini ay pare. Kahit ako buming si kapi ay say dahay birak kano. Koi say da mitlaw wiyaw de? Da Daniel Yendrem bamna layrami ay gisu. Nanwir thonagi dong ta sapiro.
ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯈꯣꯡꯒꯣꯏꯅꯔꯝꯂꯒ ꯏꯁꯩ ꯐꯥꯗꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯗꯣ ꯁꯛꯍꯧꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯦꯛ ꯃꯇꯦꯡ ꯑꯃꯗꯤ ꯁꯨꯝ ꯁꯛꯅꯤꯡꯕꯗꯣ ꯑꯩꯅ ꯁꯛꯑꯒꯗꯤ ꯐꯖꯗꯧꯕ ꯆꯦ ꯍꯦꯂꯦꯅꯥꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯏꯇꯥ ꯊꯥꯖ ꯑꯩꯒꯤ ꯇꯧꯁꯦ ꯎꯔꯒ ꯅꯪꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯂꯩꯆꯤꯜꯂꯛꯇ ꯀꯔꯤꯒꯤ ꯂꯣꯠꯂꯤ ꯁꯤ ꯁꯛꯁꯦ ꯉꯁꯥꯏꯒꯩ ꯔꯦꯁꯃꯥ ꯏꯁꯩ ꯊꯤꯔꯨꯔꯤꯔꯣ ꯉꯁꯥꯏꯒꯩ ꯏꯁꯩ ꯊꯤꯔꯨꯔꯤꯔꯕ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯏꯇꯥ ꯊꯥꯖ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯏꯇꯥ ꯊꯥꯖ ꯑꯩꯒꯤ ꯏꯇꯧꯁꯦ ꯎꯔꯒ ꯅꯪꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯂꯩꯆꯤꯜꯂꯛꯇ ꯀꯔꯤꯒꯤ ꯂꯣꯠꯂꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯏꯇꯥ ꯊꯥꯖ ꯆꯦ ꯍꯦꯂꯦꯅꯥ ꯃꯔꯛꯇ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯅꯖꯤꯝꯗꯤꯟ ꯈꯥꯟꯅ ꯋꯥꯈꯜꯅ ꯑꯃ ꯕꯤꯙꯤꯅ ꯑꯃꯗꯣ ꯑꯃꯨꯛꯇ ꯇꯥꯅꯤꯡꯉꯦ ꯗꯥ ꯍꯥꯏꯔꯛꯄꯅꯤꯅ ꯋꯥꯈꯜꯅ ꯑꯃ ꯕꯤꯙꯤꯅ ꯑꯃ ꯃꯁꯤꯕꯨ ꯄꯨꯟꯁꯤ ꯍꯥꯏꯗꯨꯔꯥ ꯃꯇꯦꯛꯁꯤꯒ ꯁꯛꯁꯤꯀꯣ ꯔꯤꯝꯁꯟ ꯁꯧꯕꯝꯅ ꯑꯩꯒꯤꯁꯨ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯟꯕꯤꯔꯛꯑꯣ ꯑꯃꯨꯛꯇꯪꯒ ꯁꯟꯀꯔ ꯑꯣꯏꯅꯥꯝ ꯂꯐꯂꯤ ꯁꯣꯡ ꯊꯥꯒꯠꯆꯔꯤ ꯁꯗꯥꯅꯟꯗ ꯁꯤꯡꯅ ꯍꯥꯏ ꯁ꯭ꯋꯤꯇꯤ ꯍꯦꯂꯣ ꯄ꯭ꯔꯤꯇꯤꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝꯕꯨ ꯈꯪꯗꯔꯦ ꯁꯤ ꯑꯣꯏꯅ ꯁꯛꯄꯤꯔꯛꯑꯣ ꯅꯣꯔꯦꯟ ꯀꯩꯁꯥꯝꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯁꯛꯄꯤꯔꯛꯑꯣ ꯕ꯭ꯔꯣ ꯆꯟꯗ꯭ꯔꯃꯨꯈꯤ ꯗꯦꯕꯗꯥꯁꯀꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯗꯨꯅꯤꯅꯦꯀꯣ ꯉꯥꯏꯈꯣꯃꯤ ꯁꯛꯏꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅꯦ ꯑꯩꯅ ꯁꯛꯑꯗꯤ ꯅꯣꯡ ꯇꯥꯔꯛꯀꯅꯤ ꯑꯉꯥꯡꯅ ꯁꯛꯄꯗ ꯁꯨꯝ ꯅꯨꯡꯉꯥꯏꯒꯗꯕ ꯏꯁꯩ ꯑꯣꯏꯅ ꯈꯟꯅꯁꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯉꯥꯡꯅ ꯁꯛꯄꯗ ꯃꯥꯏꯕꯝ ꯏꯇꯤꯟ ꯀꯀꯥ ꯏꯇꯤꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎ ꯑꯃ ꯇꯝꯖꯔꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯂꯩꯕ ꯔꯣꯁꯤꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2024 ꯑꯋꯥꯔꯗ ꯂꯥꯎꯊꯣꯛꯄꯗ ꯑꯩꯅ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ ꯌꯥꯎꯔꯛꯂꯦ ꯀꯣꯡꯒ꯭ꯔꯦꯠꯁ ꯀꯥ ꯏꯇꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯄꯥꯎꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯌꯥꯎꯖꯕ ꯏꯌꯥꯝꯕꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯇꯥꯃꯣ ꯀꯩꯀꯩ ꯋꯥꯍꯦꯡꯕꯝꯒꯤ ꯃꯌꯦꯛꯅꯦ ꯑꯗꯨꯒ ꯃꯤꯊꯤꯕꯣꯡꯁꯦ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯁꯦ ꯑꯗ ꯏꯁꯩꯁꯤꯅ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯇꯥꯔꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯅꯅꯥꯎ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ ꯑꯔꯨꯟ ꯂꯩꯇꯣꯟꯖꯝ ꯄꯤ ꯊꯥꯗꯣꯏ ꯑꯍꯨꯝꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯜꯄꯅꯥꯅꯤ ꯍꯥꯏꯕꯗꯣ ꯏꯁꯩꯗꯣ ꯑꯝꯇ ꯋꯥꯔꯧꯕꯤꯅꯣ ꯇꯥꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯀꯂꯥꯀꯥꯔꯗꯨ ꯑꯃꯒꯤ ꯏꯁꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯒꯤ ꯑꯣꯏꯅꯗꯤ ꯏꯁꯩ ꯑꯃꯇ ꯎꯔꯥꯏꯖꯗꯦ ꯐꯥꯖꯗꯦ ꯃꯥꯗꯤ ꯑꯍꯩꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯃꯥꯒꯨꯝꯕ ꯏꯁꯩ ꯁꯛꯄ ꯑꯩꯈꯣꯏ ꯏꯇꯤꯛꯅꯆꯗꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯔꯥꯀꯦꯁ ꯁꯔꯃꯅ ꯔꯦꯁꯃꯥ ꯍꯦꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯂꯤꯗꯣ ꯔꯦꯁꯃꯥꯅ ꯁꯛꯄ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯑꯝꯇ ꯁꯛꯄꯤꯒꯦꯔꯥ ꯀꯔꯝ ꯀꯥꯟꯗ ꯁꯛꯈꯤꯒꯦ ꯑꯩꯕꯣ ꯍꯦꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯂꯤꯁꯦ ꯆꯤꯆꯦ ꯅꯦꯟꯁꯤꯅ ꯁꯛꯄꯗꯣ ꯑꯣꯏꯗꯧꯕ ꯃꯥꯜꯂꯦ
से प्रियोजित मंगांग निंथौजम ओजा मिंगबुदी पनबिरे इसै सक्पिरकद्रा खल्लुरे दुगा सक्पिरक्तबसे खितंग कइनोम खल्ले Kay say no. कैसे Say do kang udre. Waro bino. संजित लाइश्रम नुंसीबा हुनि हाइबा इसैदो सक्पिरओ ननाउ फरकपम इचन खमनुंग सवा असिलम अमुक सक्पिरओ हाई मेन इचन खोंजल याम फजैये थागतचरी याइफाबा सोइबम किनेदी की इसै नाकेन थागिसु यनिंग था लैदो अमत सक्लो ओ सिस्टर Ma'am nang si kan bire wese sing se so dana kui Sunday numita hai tare sak pangam no hona jage hai dana tham jage ngasi gi di pung se tara makhai naksale dana koina samai sum langa leiba live taw ba ke do thangna ba da leiba sing da su de sap taw ba hai tare koina sum keyboard ta kai da sumai na live taw ba hai se dum thangna ba sing da su de sap taw tanja oirak panina adom adom di sum na sum phone ama da yeng bi banina kaisu kai thoidokna kai ba kana gum am da disturb pe bira mo hai na tham jage warau bino Sunday numita aigi se studio na chade sengudi aigi yum da hai tare sangai da sisu mayam na phawung da live taw na yam kan haimal lak pudagi tangai fadana koi mapan da kitang puthok chara hini aiga yam toina nakna jaba mi hai tare aiga toina luna loina jaba du aigi yum da lakpi raba sing na di khangbi gani soidana na mayam warau bino hai na thamjage mayam na khanbi rei bai sai sing se ngasi sak charam de hai dana warau bino mayam na nungsi biduna live se share to biramo follow toksen biramo di YouTube channel se nungsi biduna mayam na subscribe toksen biramo hai dana thamjage makhata na mayam gi thawal lepna to bungam boy jage ngasi gi di mayam puna maktagi hadi Ravisankar chingoli chalgi roi bai sai kulol thamjage now ebi yum nam na su yamna khatbi rakhi bai sai ne चक्की गनी मातम लाकनी कुमो सजीबोगी नुशी Mayam panamukpu roi boina Ravisankar chingoli chalgi makai dagi ikong nona kurum jari.